ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯁ꯭ꯀ꯭ꯔꯤꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯃꯥꯂꯦꯝꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯑꯀꯤ ꯇꯨꯡꯖꯨꯡꯂꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤꯗꯨꯕꯨ ꯃꯌꯥꯝꯗ ꯂꯤꯖꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯇꯥꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯗꯥꯏꯂꯣꯒꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯕ ꯌꯥꯎꯖꯩ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯐꯦꯟꯇꯝ ꯐꯦꯁ ꯀꯤꯆꯟꯒꯤ ꯐ꯭ꯂꯣꯔꯗ ꯇꯥꯕ ꯑꯀꯤꯕꯒꯤ ꯃꯥꯏꯊꯣꯡ꯫ ꯅꯨꯃꯤꯠꯇꯣ 1971 ꯑꯥꯒꯁꯠꯀꯤ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯄꯦꯟ ꯂꯩꯕꯥꯛꯀꯤ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯕꯦꯜꯃꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯁ꯭ꯄꯦꯅꯤꯁ ꯅꯨꯄꯤꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗꯨꯗ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯑꯍꯜꯗꯣ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯧꯅ ꯇꯨ-ꯈ꯭ꯌꯥꯎ ꯆꯨꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯁꯨ ꯅꯨꯄꯤꯗꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯀꯤꯕꯅ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯗ ꯉꯥꯡꯂꯩꯅꯕ ꯃꯆꯨꯒꯤ ꯐ꯭ꯂꯣꯔ ꯇꯥꯏꯜꯁꯇꯨꯗ ꯇꯥꯔꯤꯕ ꯑꯀꯤꯕ ꯑꯗꯨꯒ ꯑꯋꯥꯕ ꯃꯥꯟꯕ ꯃꯥꯏꯊꯣꯡ ꯑꯃꯅ꯫ ꯍꯣꯏ ꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯐꯗꯤꯗꯨꯅ ꯑꯃꯨꯛ? ꯅꯨꯄꯤꯗꯨꯅ ꯄꯥꯈꯠꯅ ꯌꯥꯝꯅ ꯊꯨꯅ ꯇꯥꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯐꯤ ꯑꯗꯨꯅ ꯇꯛꯇꯨꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯛꯂꯒ ꯀꯣꯜꯂꯤꯛ ꯂꯪꯉꯛꯄꯒꯨꯝ ꯇꯥꯔꯤꯕ ꯃꯥꯏꯊꯣꯡꯗꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯦ ꯑꯃꯗꯤ ꯃꯃꯤꯠꯇꯣ ꯑꯁꯨꯝ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯀꯤꯕ ꯃꯥꯏꯊꯣꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯑꯃꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯨꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯔꯕ ꯑꯃꯗꯤ ꯂꯩꯇꯥꯗ꯭ꯔꯕ ꯑꯃꯒꯨꯝ ꯎꯠꯂꯝꯃꯤ꯫ ꯌꯨꯝꯕꯨꯗꯨꯕꯨ ꯚꯔꯥ ꯁꯥꯜꯂꯤꯕ ꯂꯝ ꯃꯄꯨꯗꯣ ꯀꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯥꯔ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯀꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯐꯔꯦ, ꯇꯥꯏꯜꯁꯦ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯣꯛꯂꯁꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯥꯏꯜꯁ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯃꯤ ꯇꯥꯕ ꯉꯝꯂꯔꯣꯏꯗꯕ ꯑꯆꯝꯕ ꯅꯨꯡ ꯂꯩꯉꯣꯏꯅ ꯁꯦꯝꯕ ꯃꯃꯥꯏ ꯅꯥꯟꯗꯕ ꯇꯥꯏꯜꯁ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯐꯔꯦ, ꯃꯁꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯊꯣꯡꯗꯣ ꯊꯣꯔꯛꯄ ꯉꯝꯂꯔꯣꯏ, ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯌꯣꯜ 3ꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯀꯦꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯆꯥꯛꯈꯨꯝ ꯄꯨꯝꯕꯗꯨ ꯇꯧꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯋꯥꯀꯔꯁꯤꯡ ꯇꯥꯏꯜꯁ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯇꯧꯊꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯃꯥꯏꯗꯨ ꯇꯧꯅꯗ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛꯇꯨ ꯐꯪꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯪꯂꯦ ꯆꯥꯛꯈꯨꯝꯒꯤ ꯂꯩꯃꯥꯏ ꯄꯨꯝꯕꯗꯨ ꯑꯗꯨꯉꯩ ꯃꯤꯗꯜ ꯑꯦꯖ ꯃꯇꯝꯗ ꯃꯣꯅꯦꯁꯇ꯭ꯔꯤꯁꯤꯡ ꯐꯨꯝꯕꯒꯤ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ꯫ ꯑꯦ, ꯀꯔꯤꯅꯣ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯁꯤꯗꯤ ꯃꯣꯅꯦꯁꯇ꯭ꯔꯤꯁꯤꯡꯒꯤ ꯐꯨꯝꯂꯝꯕ ꯃꯣꯡꯐꯝꯅꯤꯅ, ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯁꯤꯒꯨꯝꯕ ꯃꯣꯡꯐꯝꯗꯣ ꯊꯦꯡꯅꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨ ꯃꯄꯥꯟ ꯊꯣꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯏꯅꯧ ꯅꯧꯅ ꯁꯤꯜꯂꯕ ꯆꯥꯛꯈꯨꯝꯗꯨꯒꯤ ꯇꯥꯏꯜꯁꯤꯡꯗꯨ ꯍꯦꯟꯅ ꯑꯀꯤꯕꯅ ꯊꯜꯂꯕ ꯃꯥꯏꯊꯣꯡꯁꯤꯡ ꯊꯣꯔꯛꯈꯤ, ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗꯣ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯍꯥꯟꯅ ꯆꯥꯛꯈꯨꯝ ꯈꯛꯇꯗ
ꯇꯥꯔꯝꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯁꯣ ꯂꯣꯜꯂꯨꯕꯗꯒꯤꯗꯤ ꯌꯨꯝꯗꯨꯒꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯔꯛꯈꯤ꯫ ꯌꯨꯝ ꯄꯨꯝꯕꯗꯣ ꯑꯀꯤꯕꯅ ꯊꯜꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯥꯏꯊꯣꯡꯁꯤꯡꯅ ꯇꯝꯅꯈꯤ ꯑꯃꯗꯤ ꯅꯤꯜꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯣꯁ ꯍꯟꯇꯔ ꯍꯥꯏꯗꯅ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯕꯨ ꯊꯤꯖꯤꯜꯂꯤꯕ ꯇꯥꯟꯅꯔꯤꯕ ꯀꯥꯡꯕꯨ ꯑꯃ ꯌꯨꯝꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯈꯪꯕ ꯉꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯦꯝꯒꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯉꯛꯄꯅꯤ, ꯇꯥꯕꯗ ꯑꯀꯤ ꯇꯨꯡꯖꯨꯡꯂꯕ ꯅꯥꯍꯦꯕ ꯑꯃꯗꯤ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯣ ꯃꯈꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯐꯖꯅ ꯊꯤꯖꯤꯟꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝ ꯇꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯊꯝꯕ ꯍꯧꯔꯛꯄꯁꯤꯗ ꯃꯥꯏꯊꯣꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯅꯦ, ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦꯅꯦ꯫ ꯍꯟꯇꯔꯁꯤꯡꯗꯣ ꯑꯁꯨꯝꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯌꯨꯝꯗꯨꯗ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛꯇꯣ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯍꯥꯟꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯃꯊꯪꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ꯫